Manipur ki Naga ki district sing na Kuki ki lam inchi 1phaoba leite. Naga ki lam na Kuki ki homeland siem na tharang la kholak pi yaroi TNL. Manipur da leiriba Naga ki district sing na Kuki ki lam inchi 1phaoba leite haina tangkhul Naga long TNL thador ko sil amara phungdorakli. Manipur ki yellow mi sing de maite emus Naga sing haina paladuna sirol sina hai. Naga sing nam na khunda ba mafam na Kuki ki homeland siem na tharang la kholak pi yaroi. Kuki homeland natrang na Kuki sing gi territorial council siem na bagi matang da Pukhalak di buah pamas semjin sajin ba masum aran puari di yumpam oira ka lokolak ko tharangi tangkhul nagas na khundari pa maphamda Kuki gi homeland sem na bigi tharang lokolak pa sapsana thenagani Manipur state darbar gi president kumja english nga maga samapan gi kontra go humdo gi september mapan masum kumja english nga maga samapan gi fuga mathu gi july kun go humdo ri thoki ba standing order paladuna sholosina hai Nagas na namna khunda mafam da leiriba Kuki sing mapani gi sanglak pa refusing aktani Kuki sing na kari gumba haidi pa mafam asida khunda gi harabadi Naga village sip ke ayaba loba ka loina na house tax thigadabani matam amada central government Kuki sing da relief fund natraga na refugee fund piwi gi wafam su ministry of home affairs ki sirol amada mek sing pali haina su tangkhul Naga long TNL ki sirol sina phungdokli Central government pirakhi refugee relief fund gi matangda solution hai kumja english nga maga samapan ga humfuga nipan gi me kutara ga manga da Kuki sip singi mifam amala kauduna member manga na sab Kuki refugees relief committee semki haisti pakang na chairman oiba committee edu thangkhol bo hawkip amasum janghem longkim na mathangshina vice chairman amadi general secretary oiki atopa member ani edu di hawkhulu hawki amasum holngam hawkip ni Kuki National Organization KNO amasum United People's Front UPF na Naga ki district sing da Kuki gi ancestor leni haina claim torakhiba gi matang na sirol sina hai Kuki sing samjin sajin bi record amasum oran puari di yumpham oira Kuki homeland sem na bi thorong lokolapni Kuki sing di Burma ri gi laklaga mafam asid khunda khibani mafam toina hongdo hongjin toraga khunda ba Kuki sing gi matang na mek sembu wafam sing yaw ba laidi kayamur hawjik su laidi haina sirol sina makha tarakli Manipur University the sound irang thokre Manipur University Department of Teachers Education di thasi gi mari ta pangthokiba second semester gi examination da flying squad oina lakpo oja khran nupi mahiru singda body search tawi habi gi wahauda ngasi university sigi a block to mahiru sing horoktun irang thokre thawok thopom dagi phangba paw gi matuina thasi gi mari da B.Ed ki second semester exam tharingai da flying squad oina lakpo oja khran nupi mahiru khrada body search tarakpadi gi mahiru sing horoktun oja sing adu khutak terminate tawna na bamadi nomit adu gi examination adu da officer in charge samasum assistant officer in charge oin pukiba oja sing adu buna suspend tawna demand tarakhibani mahiru sing adu na musu do wakat laglaba matung mari lena university ki authority ga wari sana duna lakhibani Madura ngasi phawba da marik sumba pakhum amata phangba ngamdabdagi mahiru sing adu a block ta thomjelaktuna BC unana bo khonarakhi Madura security personnel singi maraktagi phajada wahi wata seasonal ihaibi gi wahauda irang tholakhibani irang thopagi paw phamaga singjamai police ki team ama laktun irang adu laksinana yamna kan honakhi tungda mahiru sing adu gi maraktagi mahiru khra khangalaga BC unadun wari sanana bagi damak satak sangki report asina iba matam phawba di mahiru sing amasum BC yawba university ki authority ki wari sanaba loitri asi baksang lokri Vishnupur district ki thanga Khunjem da thangna thinbadagi laikhidraba maitai salai thiam ge sibaksa ngasi rims ki moktagi imung munung na lokri hiramasi gi matang na sana kunung maira paibi gi secretary yumnam ibe yaiman hai thokiba thawdo simiyoi khrana laktu na rag satakhibani habi yamna mek singli Saimina kiba puna ma du laikhidraba nupa masa sige khangna sana bangaktane makhoi puna mak police ta sarenta tawre habi paus phangli masida governor na hen mami eng sangbi duna siena ba puna mo puthok pi duna sabsa ba serak phangan biu serak pi driba phawbud asi baksang rog da ba haina khandana mane dubu nupa masa sige apok pi gi oiriba phibam si genglaga tangai phadana haksang lobani thangna thinbadagi soklaba nupa du layengba pubagi muhutta wahang pohangba video namba sing phagadori Kaibulam Zau Station ki manung sanma thanga Khunjem da ngarang nungthil lesabi amana thangna thinbadagi laimai da olaga saina khangni ba asokpa dubu nopa khrana wahang pong chataduna leiba maso video footage namlaga laithokpa singa do police na phagadori police officer man hai marai bak thiraba nopa adu matam san hospital pukotun layeng lamlaga di hinglam basi habisi marks thajai laimai da olaga leiriba miwe dubu minungsi yumpham oiraga hospital phabu pukhatuna layeng bibegi muhutta sibegi matam ngaihan batawna thokibadu sathiba crime ama oina miyamna longnai
Madam Maduna Taudo to the scenery Bessing adu, Samantona Bakantri, Panwaya the police custody, Maloduna Lady Venopia, the Quakatel, Quanjang like Kaidi, Pinky Kawi, Magna, Tana Tindra Hat Krabanopaduna, Peles compound, Gilesang Tim Maite Salai, Tiam Sekungamatikawi. Tentakpa Paumana, Poppy Taramba Mapam Sing Wanam Hutchilagani Anurak. Manipur gi Poppy Taramba Singi Lam Singasi Wana Muchinana Bohonari Hina Manipur Lenga ki Forest Department ki Principal Sip Conservator of Forest Anurag Baswain Fundokre. Humdrataruk Suba, Ban Mahosab celebration Lushin Megi City Convention and Bangtoki Patoramaga Marilina, Paumishin Wang Laduna Anurag Baswain High, Manipur Poppy Tavan Maramoraka Koktoki Umang Saruk Singasi Menkanava Mamang Saidi Hon Apamakalgi Wapambi Tabak Tabak Lepsana Satarkli. Kumzai listening and Kungamari Kakta Poppy Tarambe Hector Saniga Nifugamagi Lamda Wapambi Takre, Say Shiguenesu Hector, Samri Rom the Wapambi Taba Hore, Machina Kunzashin Shintok Lehenba, Natana Aquebigi Kalanga Tamadasu, Saunomating Panglagan and Funtoki. Emergency meeting Pangtok to no Warep Kialokri. No Pokning to Pakangwa Transport Cooperative Society Limited, you ever meet from Society, Sigi President M. Denesona Shielodona. Ngarang ayuk pung mapantaba matam society sigi office the emergency meeting ang mapangthokre loina warep kyas lokre society sigi secretary and Santa Singana press thokpa sirol sina hairibidi ngasigi mifam aduna lawkiba warep singi manungda ngalingi matamdagi public interest the service tawduna lakliba state transport authority department of transport and register cooperative society na ayaba piduna society sigi register business area operations singi rules singda amadi parking order paidar ningthina mapungphana public interest amari thabak inkhang masana masabo thabak pijabigi panamgi makhara nomgi sintha pangjari society sigi route singda gari mapungphana service tawba route singi in charge amamam happa haina ngasigi mifamna yetna balaitana yanare heri ngasigi mifam dugo mari len society sigi president M Denesona Fundoki Iribidi, Iramda Mashida Mayunari, Kudong Sadava, Toning the Batado Watoksin Mara Moitan Miam, Tingnari Wavas, Karadon Warabasu, Society Sigi Makedi, Angamamating Pangmi Apam Fundoki, Society Sigi Lady Business Area Operations in Gimanunda, See Libugari Sing the Kanagoma Makalamategi, Transporters Sing Union Sing Amatana, Ayerapan Pibidana Bamadi, Matau Natana Matau Shari Bamuation Boang Gimating Lobigi Tabuxa Taragan Hanesu, Pondoki, Ronana, Kanagoma Muation Society Sigi, Logo Naptuna Public Interest, Libugari Sing the Ayepa, Ating of Piraglavadi, Gari Sing a Dugi Nomagi, Holding SARS, Pihangadabani Hyper Wapams Pondoki. Governor Ajay Kumar Balana Manipur gi miyamda one nation one constitution amasumu constitutional integrity ngakna satnaba appeal tokre Manipur gi Governor Ajay Kumar Balana ngarang Manipur gi miyamda laikhidraba Dr. Shyam Prasad Mukherjee na pamjarma one nation one constitution gi principle singana satnaba appeal tokre Governor gi appeal asi ngarang Palace compound leiba Manipur State Film Development Society gi Palace Auditorium the Pangtu Pasama Kungamanga Suba Dr. Shyam Prasad Mukherjee Mapok Numiki Thoram the Pungokibani. Governor Makataradunai Dr. Shyam Prasad Mukherjee is Jamuamas Kashmir Amatu in a Punchinana Asopu Tawang Lokibamishamani. Magna to in Hiramba Ek Des Medo Vida Do Nisan Do Pradan Nahisa Legi Habuahesima one nation one constitution principle of the Yam Sound Mamitari. Thauranga Mari Rendra Manipur Governor Ajay Kumar Balana Laikhidrava Dr. Shyam Prasad Mukherjee photo da Lai Sukatru Ikaikum the Woodki. Thauram Pangtuk from the Dr. Shyam Prasad Mukherjee Maram the Putopa documentary film Amasumiyam Utuna Yangan Kibagaloina Shri Bal Mukende Music College ki artist in the Laikhidrava Dr. Shyam Prasad Mukherjee da Katokpa Isaishumiyam Natanki. Manipur gi Governor Ajay Kumar na makatana Fundoki with Dr. Shyama Prasad Mukherjee si History of Modern India gi asabu phida thabira mamisamane ma si asyang balebak ningba freedom fighter tungi lambi san obang amamadi yamna intellectual oiba misa amani haina singtha khibo roin Dr. Mukherjee na national sibu amat oibi gi wakhulun sagana bat lawram thodang singbu Fundoki Mana Makataradun Hai, Dr. Shyama Prasad Mukherjee is India ki Nikhatambagi architect Amane. Mana Lebasi gi political Amasumai Mashingi Lamdaning Tina Semdok Sadoktuna, Tung Koinasat Piana Bigi Tabak Thorum, Shilambagaruina, National Integration, the Sok Tabalatin Todang, Yaramba Miss Amani Hines Mana Fondokiana, Paus the Makatana Spali Amarum, the Kimax no Wapum Kratamaki, Kul Gilai Harabigi Thorum the Zagoi Takpi.
tambirimba oza amadi jagoi custom tawbiribasingda kimax ki maikei gi wafum kritamli iramdam khunai sigi gathering ngai digi satnaduna lakliba lai harau bahaina khangnariba sida matamgi satnabi amagi matungina lairakliba amadi anauba mirol singna tung inarakpa jagoi thaugal tawba jagoi saba haina khangnariba sida jagoi bu takpi tambiribo jasingda kimax ki maikei digi section wafum thamli Malem setta satnaramba amadi hausi hausik satnariba amadi tunglam setta oirakadaba masak moongi matungina aikuna takpi tambiriba jagoi isai singi maramda khanadana yadaba asauba tanpham ama lakli asida akhoi puna matam sana samdok mina hobigi tanja ama launaba haiduna mifam ama kauri mifam asida miyamgi apunba warep sing lauduna satna kanglon sing semgani masida jagoi bu takpi tambiriba oja sing mi soidana seruk yabiyo akopa marol gidama kimax ta pau phobiro haidi Hausa ko ina di miyam pau sis matang sa lusinjarage mas makataba no wabden miyam po nangay minasi.